Manipur News channel की माइकैदगी मयामगी मफमदा मरुए पाउसिंग पिजरी अहानबदा थमना पोपे हाई चैनल मथक्ता लैबा मैतेगी लौ परी कुल्लोम कुकी सिना कुदुम चंसंदना लौ उबगी थबक चथखरे मणिपुर थोलिबा सही अनि हेलक्लबा इरांग असिना मरम ओइदना मोइरांग असेंबली कॉन्स्टिट्यूएंसी की 98 खोरेन ताप थमना पोपे की मनुंग चना लैरिबा लोकल सिंह बिष्णुपुर डीसीना फिल्ड कुमदना यंगसनबदगी हंतक लमीसिंगना मसा मसागी लबुक्ता कुमदना लौ निंथिना सुबा ngamle अदुबु हाई चैनल की मथक्ता लैबा मैतेगी लौ परी कुल्लोमदी कुकीसिना कुदुम चंसंदना लौ उबगी थबक चथखरे हाइरि हिरम असगी मतंगदा ngakhalawai ग्राम पंचायत की उपर प्रधान थौपुरिबा मोइरांग टेम मुतोना डीसी बिष्णुपुर आई बसेरोल पीदना कुकीसिना कुदुम चंदना लौ उसनख्रब लफमसिंग असे मैतेसिंगना चंदना लौ उबा याना थबक पैखत पिनना आई बसेरोल पीदना खनखरे हाइरि उपर प्रधान मुतोना पाउ सी वारी सानबा मतमदा फोंतोरखिबदा इरांग असिना मरम ओइदना 98 खोरेन ताक थमना पोपेगी लफम अयाम्बा लौमीसिंगना चंबा ngamdadana lairami adubu hantak DC Bishnupurna order ama thokdana filda kumdana haktenamna ingsinbibagi thabak pakatpadagi hantak longmisingna aki akhang laitana lo uba ngamliba ase yamna thagatningai ni haiki mana hai Bishnupur DC na mai leinaba official sing haibadi SDO amadi SDC na singwa लोइना फिल्ड कुमदना यंगसनख्रब मतुंगदा हाई कैनल की मतकी फिट चहुमलोम फावद लेरिबा लोकल सिंग चंगदना लो उबा यागनी हाइना लोमी सिंगदा खनखि मसिगी मतुंगिना लोमी सिंगना हाई कैनल मथक्ता मीटर 150 रोम काकलगा लेबा लोफम सिंग असे लो उनबगी थबक माय पाकना चथखि अदुबु हाई कैनल की मथक मीटर 150 की काकलगा लेबा लोकल सिंग अदुदि कुकी सिंगना कुदुम चंसंदना लो उबगी थबक चथखिबदगी मैते लोपु सिंगना लो उबा ngamdabani हाइरि हिरम असगी मतंगदा हौजिक फावबा DC की मैकेदगी करीगुम थबक अमता लोखतना लेरी मदुना हाइरिबा लोपरी कुल्लोम असि कुकीसिंगना मपुंग फाना लो पानवे थबक चथखरे हाइरिबा लोफम असिदा मैते लोपुसिंगना चंगदना लो उबा यानबियु हाइना थमना पोपी यूथ वर्कर्स क्लब की प्रेसिडेंट ओइना थौपुरिबा मोइरांग टेम देवान सिंगाना बिष्णुपुर DC ऑफिस दा चतुना DC उनादना हाइजखिबा लेख्रे मसिगी मतुंगदा बिष्णुपुर की SDO अमदी SDC ना सिंगबा ऑफिशियल सिंग लाक्तुना यंगसिनबदगी हाइरिबा लोपरी कुल्लोम अदु कुकीसिंगना कुदुम चंदना लो उबगी थबक चथरे हाइबसु तसेना खंबा ngamle हाइरि उप प्रधान मुतोना फोंतोकिबदा हौजिक लौमीसिंगी थमोय कायबा हाइबदु ओइरे मसागी लफमदा लौमीसिंगना चंगबा ngamdaba हाइबसे मखोयगी पुकसाक थदतपिबा सब मानरे हिरम असिगी मतंगदा मै लेनबा पुलिस स्टेशनदा लौमीसिंगना रिपोर्ट तौदना FIR लखतपिनबा थबक पाखतनाबसु होंगनरगनी लोइनाने मै लेनबा ऑफिशियल सिंगना सर्वे तौबा मतमदा लोपरी कुल्लोम असे कुदुम संग्रे हाइबा खंगला फावदा हौजिक फावदा लखतपम तौबा आइंगी ओइबा थबक अमता लखतना लेरिबा से पेंदे हाइनासु कुकीसिंगना कुदुम संबिकरबा लफम सिंग असिगी असेंबा मपुसिंगदा लेंगा की मैकेदगी पिबम तौबा कंपेशन की सेंफम अदुसु पिबिगदबनी हाइना वाफम समाना फोंतोरखि मैरोय सिंगी मायोक्ता लेबा MB कॉलेज की प्रिंसिपल नुमित हुमनीगी मनुंगदा सेंतोक्त्रबदी अकनबा खोंजंग चसनगनी स्टूडेंट यूनियन कॉलेज की चखो थौरांग अमदी मैरोय सिंगी याइफनबा थबक पाखनबा हाइरुबदा यारक्तबा मैरोय सिंगी मायोक्ता लेबा MB कॉलेज की प्रिंसिपल नुमित हुमनीगी मनुंगदा सेंतोकदबनी मदुना त्रबदी MB कॉलेज की स्टूडेंट यूनियन अकनबा खोंजंग चसनगनी हाइना कॉलेज असिगी स्टूडेंट यूनियन फोंतोक्रे ngasi पैलेस कंपाउंड लेबा MB कॉलेज की स्टूडेंट्स यूनियन पांथोकिबा पावगी फम अमदा यूनियन असिगी जनरल सेक्रेटरी MD साहस खान फोंतोकिबदा महाकना हाई स्टूडेंट यूनियन के कुसमनदना कॉलेज असिगी चखो थौरांगी थबक थरमसिंग तौननबा कयारक हन्ना हाइजरबसु आया फिरक्ते मैरोय सिंगी डिबेट डांस कॉम्पिटिशन सिंबा कया अमा सिननबा हाइरुबदा आया बिबिरक्तबा खक्तनतना खंसिनदना ngasi फावबा लेथोकली यूनियन फावबदा करिसु लेतना खलिबा प्रिंसिपल असिना मैरोय सिंगदि करी थौंग चथरंगनी हाइबसि मिपायबा पोई एजुकेशन डिपार्टमेंट की प्रिंसिपल सेक्रेटरी डायरेक्टर यावना मरि लेनबा सिंगना मैरोय सिंगी याइफनबा खनबिद्रबा प्रिंसिपल असि सिंतोकनबा ई बसेरोल पिसनबा लेख्रे हाइरि महांगना हाई कॉलेजता लेरिबा सहिगी पंसिंग असे करिदा सेनरी हाइबसु खंगन बिनबा हाइजरुबदा प्रिंसिपल ngasi फावबा खंगनदना लोसनदना थंबिरी हाइना मराल सिरी मरम मदन मैरोय सिंगी मायोक्ता लेरिबा प्रिंसिपल असिना मि हुमनीगी मनुंगदा सेंतोपियु करिगुम सेंतोक्त्रबदी थंगनबा मिकुपतगी खोंजंग कया जौसनबा सेम सादना लेरे हाइना फोंतोरखि मखा ताबा पाव अमदा टेक्नोलॉजी जाखलपगी मतुंग इना ह्यूमन ट्रैफिकिंग की क्राइम मओंग होंगलक्तुना हेना लुसलकली ह्यूमन ट्रैफिकिंग असी ममांगी मतमदगी अदुमक लेरक्लबा क्राइम मखल अमनी अदुबु टेक्नोलॉजी जाखलपगी मतुंग इना ह्यूमन ट्रैफिकिंग की क्राइम असी मओंग मतो
ꯍꯣꯡꯂꯛꯈꯤꯕꯒ ꯂꯣꯏꯅꯅ ꯍꯦꯟꯅ ꯂꯨꯕ ꯍꯦꯟꯖꯜꯂꯛꯂꯤ ꯍꯥꯏꯅ ꯁꯣꯁꯤꯌꯦꯜ ꯋꯦꯜꯐꯦꯌꯔ ꯁꯦꯀ꯭ꯔꯦꯇꯔꯤ ꯔꯣꯕꯥꯔꯠ ꯈꯤꯆꯤꯃꯦꯝꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯁꯣꯁꯤꯌꯦꯜ ꯋꯦꯜꯐꯦꯌꯔ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯃꯁꯨꯡ ꯁꯛꯇꯤ ꯁꯟꯗꯟ ꯒꯥꯏꯗ ꯃꯅꯤꯄꯨꯔ ꯑꯅꯤꯅ ꯈꯨꯠꯁꯝꯅꯗꯨꯅ ꯉꯁꯤ ꯍꯣꯇꯦꯜ ꯏꯝꯐꯥꯜꯒꯤ ꯁꯉꯥꯏ ꯍꯣꯜꯗ ꯄꯥꯡꯊꯣꯛꯈꯤꯕ ꯑꯣꯕꯖꯥꯔꯚꯦꯟꯁ ꯑꯣꯐ ꯋꯥꯔꯜꯗ ꯗꯦ ꯑꯦꯒꯦꯟꯁꯠ ꯇ꯭ꯔꯥꯐꯤꯀꯤꯡ ꯏꯟ ꯄꯔꯁꯟ ꯁꯣꯛ 2025ꯒꯤ ꯊꯧꯔꯝꯗ ꯁꯣꯁꯤꯌꯦꯜ ꯋꯦꯜꯐꯦꯌꯔꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯁꯤꯅ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯍ꯭ꯌꯨꯃꯦꯟ ꯇ꯭ꯔꯥꯐꯤꯀꯤꯡ ꯏꯟ ꯑꯣꯔꯒꯥꯅꯥꯏꯖ ꯀ꯭ꯔꯥꯏꯝ ꯑꯦꯟ ꯗꯤ ꯑꯦꯛꯁꯄ꯭ꯂꯣꯏꯇꯦꯁꯟ ꯍꯥꯏꯕ ꯊꯤꯝꯗ ꯄꯥꯡꯊꯣꯛꯈꯤꯕ ꯊꯧꯔꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯈꯤꯕꯗ ꯀ꯭ꯔꯥꯏꯝ ꯑꯃꯗ ꯁꯣꯠꯊꯅ ꯂꯩꯔꯤꯕ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯅꯨꯄꯤꯃꯆꯥꯁꯤꯡ ꯑꯁꯤ ꯚꯤꯛꯇꯤꯝ ꯑꯣꯏꯍꯜꯂꯤ꯫ ꯑꯁꯤꯒꯨꯝꯕ ꯀ꯭ꯔꯥꯏꯝꯁꯤꯡ ꯑꯁꯤ ꯑꯣꯔꯒꯥꯅꯥꯏꯖ ꯐꯖꯅ ꯇꯧꯔꯒ ꯆꯠꯊꯔꯛꯄ ꯀ꯭ꯔꯥꯏꯝ ꯃꯈꯜ ꯑꯃꯁꯨ ꯑꯣꯏꯔꯛꯂꯤ꯫ ꯀꯅꯥꯒꯨꯝꯕ ꯈꯪꯅ ꯆꯥꯟꯅꯕꯁꯤꯡꯅ ꯃꯄꯥꯟ ꯂꯝꯗ ꯊꯕꯛ ꯄꯤꯒꯅꯤ, ꯑꯆꯧ ꯑꯆꯧꯕ ꯀꯝꯄꯦꯅꯤꯁꯤꯡꯗ ꯊꯕꯛ ꯄꯤꯗꯨꯅ ꯑꯆꯧꯕ ꯁꯦꯟꯐꯝ ꯄꯤꯒꯅꯤ ꯍꯥꯏꯗꯨꯅ ꯊꯥꯖꯕ ꯄꯤꯔꯒ ꯉꯁꯤꯗꯤ ꯑꯋꯥꯐꯝꯗ ꯇꯥꯕ ꯀꯌꯥ ꯑꯃꯁꯨ ꯂꯩꯔꯤ꯫ ꯑꯁꯤꯒꯨꯝꯕ ꯈꯨꯗꯣꯡꯊꯤꯕ ꯀꯌꯥ ꯑꯁꯤ ꯈꯪꯃꯤꯟꯅꯅꯕꯒꯤꯗꯃꯛꯇ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯑꯦꯋꯥꯔꯅꯦꯁ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯄꯥꯡꯊꯣꯛꯄ ꯃꯊꯧ ꯇꯥꯏ꯫ ꯚꯤꯛꯇꯤꯝ ꯑꯣꯏꯔꯤꯕꯁꯤꯡꯒꯤꯗꯃꯛꯇ ꯂꯩꯉꯥꯛꯅ ꯄꯥꯏꯈꯠꯄ ꯚꯤꯛꯇꯤꯝ ꯁꯄꯣꯔꯠ ꯁꯔꯚꯤꯁ ꯁ꯭ꯀꯤꯝ ꯀꯌꯥ ꯑꯃꯁꯨ ꯂꯩꯔꯤ꯫ ꯐꯠꯇꯕ ꯀ꯭ꯔꯥꯏꯝ ꯇꯧꯔꯤꯕꯁꯤꯡꯗꯒꯤ ꯉꯥꯛꯊꯣꯛꯅꯅꯕ ꯁꯣꯁꯤꯌꯦꯜ ꯋꯦꯜꯐꯦꯌꯔ ꯗꯤꯄꯥꯔꯠꯃꯦꯟꯠ, ꯄꯨꯂꯤꯁ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯃꯁꯨꯡ ꯍꯤꯔꯝ ꯑꯁꯤꯗ ꯊꯕꯛ ꯇꯧꯔꯤꯕꯁꯤꯡꯅ ꯄꯨꯟꯅ ꯈꯨꯠꯁꯝꯅꯅ ꯊꯕꯛ ꯇꯧꯕ ꯃꯊꯧ ꯇꯥꯏ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯈꯥ ꯇꯥꯕ ꯄꯥꯎ ꯑꯃꯗ ꯀꯥꯡꯄꯣꯛꯄꯤꯗ ꯀꯨꯀꯤ ꯖꯣꯁꯤꯡꯒꯤ ꯃꯤꯐꯝ ꯄꯥꯡꯊꯣꯛꯈ꯭ꯔꯦ, ꯃꯐꯝ ꯈꯔꯗꯁꯨ ꯐꯝꯈꯤꯒꯗꯧꯔꯤ꯫ ꯀꯥꯡꯄꯣꯛꯄꯤꯗ ꯂꯩꯕ ꯑꯦꯜ.ꯑꯦꯟ.ꯁꯤ ꯍꯣꯇꯦꯜꯗ ꯉꯔꯥꯡ ꯀꯨꯀꯤ ꯖꯣ ꯀꯥꯎꯟꯁꯤꯜꯅ ꯁꯤꯟꯗꯨꯅ ꯄꯥꯡꯊꯣꯛꯈꯤꯕ ꯄꯕ꯭ꯂꯤꯛ ꯀꯟꯁꯜꯇꯦꯁꯟ ꯃꯤꯇꯤꯡꯗ ꯐ꯭ꯔꯤ ꯃꯨꯚꯃꯦꯟꯠꯀꯤ ꯋꯥꯐꯝ ꯈꯟꯅꯈꯤꯗꯦ꯫ ꯃꯤꯐꯝ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯀꯦ.ꯖꯦꯗ.ꯁꯤꯒꯤ ꯏꯟꯐꯣꯔꯃꯦꯁꯟ ꯑꯦꯟড ꯄꯕ꯭ꯂꯤꯁꯤꯇꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯒꯤꯟꯖꯥ ꯕꯣꯑꯦꯜꯖꯣꯡꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯗ ꯍꯥꯏ ꯍꯧꯖꯤꯛ ꯃꯩꯇꯩ ꯑꯃꯗꯤ ꯀꯨꯀꯤꯒꯤ ꯃꯔꯛꯇ ꯃꯨꯛꯅꯔꯤꯕꯁꯤꯒꯤ ꯃꯇꯥꯡꯗ ꯀꯨꯀꯤ ꯖꯣ ꯐꯨꯔꯨꯞꯀꯤ ꯃꯤꯌꯥꯝꯒꯤ ꯃꯣꯠ ꯂꯧꯅꯕꯒꯤꯗꯃꯛꯇ ꯃꯤꯐꯝ ꯑꯁꯤ ꯄꯥꯡꯊꯣꯛꯈꯤꯕꯅꯤ꯫ ꯄꯨꯡ 3 ꯂꯣꯝ ꯍꯦꯟꯅ ꯈꯟꯅ ꯅꯩꯅꯔꯕ ꯃꯇꯨꯡꯗ ꯃꯔꯨꯑꯣꯏꯕ ꯋꯥꯔꯦꯞ ꯀꯌꯥꯃꯔꯨꯝ ꯂꯧꯈꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯀꯨꯀꯤ ꯖꯣ ꯐꯨꯔꯨꯞꯅ ꯈꯨꯟꯗꯥꯕ ꯑꯇꯩ ꯑꯊꯥꯞꯄ ꯃꯐꯝꯁꯤꯡꯗ ꯈꯟꯅ ꯅꯩꯅꯕꯒꯤ ꯃꯤꯐꯝꯁꯤꯡ ꯄꯥꯡꯊꯣꯛꯀꯗꯕ ꯋꯥꯠꯂꯤꯕ ꯃꯔꯝꯅ ꯍꯧꯖꯤꯛꯃꯛꯀꯤ ꯑꯣꯏꯅ ꯋꯥꯔꯦꯞꯁꯤꯡ ꯑꯗꯨ ꯃꯤꯌꯥꯝꯗ ꯂꯥꯎꯊꯣꯛꯈꯤꯔꯣꯏ꯫ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯤꯐꯝꯁꯤꯡꯗ ꯂꯧꯔꯛꯄ ꯋꯥꯔꯦꯞꯁꯤꯡ ꯄꯨꯟꯁꯤꯜꯂꯒ ꯑꯃꯨꯛꯇ ꯑꯔꯣꯏꯕ ꯑꯣꯏꯅ ꯃꯄꯨꯡ ꯐꯥꯅ ꯋꯥꯔꯦꯞ ꯑꯃ ꯃꯤꯌꯥꯝꯗ ꯂꯥꯎꯊꯣꯛꯂꯛꯀꯅꯤ ꯍꯥꯏꯔꯤ꯫ ꯃꯈꯥ ꯇꯥꯕ ꯄꯥꯎ ꯑꯃꯗ ꯕꯤꯍꯥꯔꯒꯤ ꯚꯣꯇꯔ ꯂꯤꯁꯠ ꯔꯤꯚꯤꯖꯟ ꯑꯁꯤꯗ ꯃꯅꯤꯄꯨꯔꯗꯁꯨ ꯑꯍꯣꯡꯕ ꯄꯨꯔꯛꯀꯗꯧꯔꯤ꯫ ꯚꯣꯇꯔ ꯚꯦꯔꯤꯐꯤꯀꯦꯁꯟ ꯇꯧꯕꯗ ꯑꯥꯙꯥꯔ, ꯑꯥꯏ.ꯗꯤ. ꯀꯥꯔꯗ ꯑꯃꯗꯤ ꯔꯦꯁꯟ ꯀꯥꯔꯗ ꯀꯝꯄꯜꯁꯔꯤ ꯑꯣꯏꯒꯗꯧꯔꯤ꯫ ꯂꯥꯛꯀꯗꯧꯔꯤꯕ ꯅꯕꯦꯝꯕꯔ ꯊꯥꯗ ꯄꯥꯡꯊꯣꯛꯅꯅꯕ ꯊꯧꯔꯥꯡ ꯇꯧꯔꯤꯕ ꯕꯤꯍꯥꯔꯒꯤ ꯏꯂꯦꯛꯁꯟ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯄꯥꯡꯊꯣꯛꯈꯤꯕ ꯚꯣꯇꯔ ꯂꯤꯁꯠ ꯚꯦꯔꯤꯐꯤꯀꯦꯁꯟꯗ ꯕꯪꯒ꯭ꯂꯥꯗꯦꯁꯤ, ꯃ꯭ꯌꯥꯟꯃꯥꯔꯤ ꯑꯃꯁꯨꯡ ꯅꯦꯄꯥꯜꯗꯒꯤ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠꯁ ꯀꯌꯥ ꯌꯥꯎꯏ ꯍꯥꯏꯕꯒꯤ ꯑꯆꯧꯕ ꯋꯥꯊꯣꯛ ꯑꯣꯏꯔꯤꯕ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅ ꯆꯠꯊꯔꯤꯕ ꯍꯤꯌꯔꯤꯡ ꯑꯁꯤꯗ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯚꯣꯇꯔ ꯂꯤꯁꯠꯇ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡ ꯈꯟꯗꯣꯛꯄꯗ ꯑꯆꯧꯕ ꯀꯥꯟꯅꯕ ꯑꯃ ꯄꯤꯔꯕ ꯌꯥꯏ꯫ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯏꯂꯦꯛꯁꯟ ꯑꯣꯐꯤꯁꯔꯗꯒꯤ ꯐꯪꯕ ꯄꯥꯎꯒꯤ ꯁꯣꯔꯁ ꯃꯇꯨꯡ ꯏꯟꯅ ꯁ꯭ꯇꯦꯠ ꯑꯁꯤꯗꯁꯨ ꯚꯣꯇꯔ ꯂꯤꯁꯠꯇ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯅꯤꯡꯊꯤꯅ ꯆꯦꯛ ꯇꯧꯅꯅꯕ ꯁ꯭ꯄꯦꯁꯤꯑꯦꯜ ꯏꯟꯇꯦꯟꯁꯤꯚ ꯔꯤꯚꯤꯖꯟ ꯍꯧꯔꯦ꯫ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅꯁꯨ 13ꯁꯨꯕ ꯑꯦꯁꯦꯝꯕ꯭ꯂꯤ ꯃꯤꯈꯜ ꯑꯁꯤ ꯂꯥꯛꯀꯗꯧꯔꯤꯕ ꯆꯍꯤ ꯁꯣꯛ 2028ꯇ ꯄꯥꯡꯊꯣꯛꯀꯗꯕꯅꯤ꯫ ꯕꯤꯍꯥꯔ ꯌꯥꯎꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯁ꯭ꯇꯦꯠ ꯈꯨꯗꯤꯡꯃꯛꯇ ꯏꯂꯦꯛꯇꯣꯔꯦꯜ ꯔꯣꯜꯗ ꯐꯣꯔꯦꯟ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯆꯦꯛ ꯇꯧꯅꯕ ꯏꯂꯦꯛꯁꯟ ꯀꯝꯃꯤꯁꯟ ꯑꯣꯐ ꯏꯟꯗꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁ꯭ꯇꯦꯠ ꯑꯃꯒꯤ ꯃꯊꯪꯗ ꯑꯃ ꯚꯣꯇꯔ ꯚꯦꯔꯤꯐꯤꯀꯦꯁꯟ ꯑꯦꯛꯁꯔꯁꯥꯏꯖ ꯇꯧꯅꯕ ꯈꯟꯅꯔꯤ꯫ ꯕꯤꯍꯥꯔꯒꯤ ꯚꯣꯇꯔ ꯂꯤꯁꯠ ꯔꯤꯚꯤꯖꯟ ꯋꯥꯊꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅ ꯆꯠꯊꯔꯤꯕ ꯍꯤꯌꯔꯤꯡ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯏꯂꯦꯛꯁꯟ ꯀꯝꯃꯤꯁꯟ ꯑꯣꯐ ꯏꯟꯗꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯚꯣꯇꯔ ꯚꯦꯔꯤꯐꯤꯀꯦꯁꯟ ꯑꯦꯛꯁꯔꯁꯥꯏꯖ ꯑꯁꯤ ꯄꯥꯡꯊꯣꯛꯅꯕ ꯋꯥꯔꯦꯞ ꯑꯃ ꯂꯧꯔꯛꯄ ꯌꯥꯏ ꯍꯥꯏꯔꯤ꯫ ꯕꯤꯍꯥꯔꯒꯤ ꯏꯂꯦꯛꯇꯣꯔꯦꯜ ꯔꯣꯜꯗ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠꯁ ꯀꯌꯥ ꯌꯥꯎꯔꯦ ꯍꯥꯏꯕꯒꯤ ꯋꯥꯊꯣꯛ ꯂꯥꯛꯄꯗꯒꯤ ꯅꯧꯅ ꯆꯠꯊꯔꯤꯕ ꯔꯤꯚꯤꯖꯟ ꯑꯁꯤ ꯗꯣꯀꯨꯃꯦꯟꯠ ꯁꯨꯅ ꯄꯨꯊꯣꯛꯄ ꯉꯝꯗꯕꯗꯒꯤ ꯁ꯭ꯇꯦꯠ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯥꯏꯅꯣꯔꯤꯇꯤꯁꯤꯡꯒꯤ ꯑꯣꯏꯅ ꯅꯧꯅ ꯚꯣꯇꯔ ꯂꯤꯁꯠ ꯆꯟꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯕꯒꯤ ꯋꯥꯊꯣꯛ ꯀꯌꯥ ꯑꯃꯁꯨ ꯍꯧꯖꯤꯛ ꯂꯩꯇꯕ ꯅꯠꯇꯦ꯫ ꯏꯂꯦꯛꯁꯟ ꯀꯝꯃꯤꯁꯟ ꯑꯣꯐ ꯏꯟꯗꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯥꯏꯔꯤꯕꯅ ꯅꯧꯅ ꯚꯣꯇꯔ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯇꯧꯕ ꯅꯠꯇ꯭ꯔꯒ ꯚꯦꯔꯤꯐꯤꯀꯦꯁꯟ ꯇꯧꯕꯗ ꯑꯥꯙꯥꯔ, ꯏꯂꯦꯛꯁꯟ ꯀꯝꯃꯤꯁꯟꯅ ꯄꯤꯔꯤꯕ ꯚꯣꯇꯔ ꯑꯥꯏ.ꯗꯤ. ꯀꯥꯔꯗ ꯑꯃꯁꯨꯡ ꯔꯦꯁꯟ ꯀꯥꯔꯗꯁꯤꯡ ꯑꯁꯤ ꯀꯝꯄꯜꯁꯔꯤ ꯑꯣꯏꯒꯗꯕꯅꯤ ꯍꯥꯏꯔꯤ꯫ ꯁ꯭ꯇꯦꯠ ꯑꯁꯤꯗꯁꯨ ꯚꯣꯇꯔ ꯂꯤꯁꯠ ꯔꯤꯚꯤꯖꯟꯗ ꯏꯂꯦꯛꯁꯟ ꯀꯝꯃꯤꯁꯟ ꯑꯣꯐ ꯏꯟꯗꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯅꯧꯅ ꯊꯝꯂꯛꯈꯤꯕ ꯀꯟꯗꯤꯁꯟ ꯑꯁꯤ ꯆꯞ ꯆꯥꯅ ꯊꯝꯂꯛꯄ ꯌꯥꯔꯤ꯫ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ. ꯕꯤꯔꯦꯟ ꯔꯤꯖꯥꯏꯟ ꯇꯧꯈꯤꯕꯗꯒꯤ ꯄꯔꯁꯣꯅꯦꯜ ꯔꯨꯜ ꯃꯥꯌꯣꯛꯅꯔꯤꯕ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯑꯣꯏꯅꯗꯤ ꯚꯣꯇꯔ ꯂꯤꯁꯠ ꯚꯦꯔꯤꯐꯤꯀꯦꯁꯟ ꯅꯠꯇ꯭ꯔꯒ ꯚꯦꯔꯤꯐꯤꯀꯦꯁꯟꯒꯤ ꯊꯕꯛ ꯑꯁꯤ ꯃꯊꯪ ꯆꯍꯤ ꯁꯣꯛ 2023ꯒꯤ ꯖꯅꯨꯋꯥꯔꯤ 1ꯗ ꯑꯣꯏꯒꯗꯧꯔꯤ꯫ ꯌꯨꯝꯊꯣꯡ ꯆꯪꯗꯨꯅ ꯚꯦꯔꯤꯐꯤꯀꯦꯁꯟꯒꯤ ꯊꯕꯛꯁꯨ ꯆꯠꯊꯒꯗꯧꯔꯤ꯫ ꯏꯂꯦꯛꯁꯟ ꯀꯝꯃꯤꯁꯟꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯁ꯭ꯄꯦꯁꯤꯑꯦꯜ ꯏꯟꯇꯦꯟꯁꯤꯚ ꯔꯤꯚꯤꯖꯟ ꯑꯁꯤꯒꯤꯗꯃꯛꯇ ꯐꯣꯔꯃꯦꯜ ꯑꯣꯏꯅ ꯅꯣꯇꯤꯁ ꯑꯃ ꯊꯣꯛꯂꯕ ꯌꯥꯏ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯌꯨꯝꯊꯣꯡ ꯆꯪꯗꯨꯅ ꯚꯦꯔꯤꯐꯤꯀꯦꯁꯟꯒꯤ ꯊꯕꯛ ꯑꯁꯤ ꯆꯠꯊꯒꯗꯧꯔꯤ꯫ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯃꯥꯌꯣꯛꯅꯔꯤꯕ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡ ꯈꯟꯗꯣꯛꯅꯅꯕ ꯑꯦꯟ.ꯑꯥꯔ.ꯁꯤ ꯆꯠꯅꯍꯟꯒꯗꯕꯅꯤ ꯍꯥꯏꯅ ꯃꯤꯌꯥꯝꯒꯤ ꯑꯆꯧꯕ ꯗꯤꯃꯥꯟꯗ ꯑꯃ ꯂꯩꯕꯅ ꯚꯣꯇꯔ ꯂꯤꯁꯠ ꯔꯤꯚꯤꯖꯟ ꯑꯦꯛꯁꯔꯁꯥꯏꯖ ꯑꯁꯤꯗ ꯆꯌꯦꯠꯅꯕ ꯀꯌా ꯑꯃ ꯊꯣꯛꯂꯛꯄ ꯌꯥꯏ꯫ ꯍꯧꯖꯤꯛꯁꯨ ꯕꯤꯍꯥꯔꯒꯤ ꯋꯥꯊꯣꯛ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅ ꯏꯂꯦꯛꯁꯟ ꯀꯝꯃꯤꯁꯟ ꯑꯣꯐ ꯏꯟꯗꯤꯌꯥꯒꯤ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯚꯣꯇꯔ ꯑꯥꯏꯗꯦꯟꯇꯤꯇꯤ ꯑꯃꯁꯨꯡ ꯁꯤꯇꯤꯖꯦꯟꯁꯤꯞ ꯑꯁꯤ ꯈꯟꯗꯣꯛꯅꯕꯒꯤ ꯃꯇꯥꯡꯗ ꯆꯞ ꯆꯥꯕ ꯑꯃ ꯊꯝꯒꯗꯕꯅꯤ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯌꯥꯝꯅ ꯀꯟꯅ ꯗꯤꯕꯦꯠ ꯆꯠꯊꯔꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅꯗꯤ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠꯁ ꯀꯌꯥ ꯑꯃ ꯚꯣꯇꯔ ꯂꯤꯁꯠꯇ ꯌꯥꯎꯔꯦ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯂꯩꯔꯤꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡ ꯑꯗꯨ ꯚꯣꯇꯔ ꯂꯤꯁꯠꯇꯒꯤ ꯂꯧꯊꯣꯛꯄꯒꯤ ꯃꯊꯧ ꯇꯥꯔꯤ꯫ ꯕꯤꯍꯥꯔꯗ ꯍꯧꯖꯤꯛ ꯅꯧꯅ ꯄꯥꯡꯊꯣꯛꯂꯤꯕ ꯏꯂꯦꯛꯁꯟ ꯔꯤꯚꯤꯖꯟ ꯑꯁꯤ ꯏ.ꯁꯤ.ꯑꯥꯏ.ꯒꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯚꯣꯇꯔ ꯂꯤꯁꯠꯇ ꯃ꯭ꯌꯥꯟꯃꯥꯔ, ꯕꯪꯒ꯭ꯂꯥꯗꯦꯁ ꯑꯃꯁꯨꯡ ꯅꯦꯄꯥꯜꯗꯒꯤ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠ ꯀꯌꯥ
ꯌꯥꯎꯔꯝꯕꯗꯨ ꯈꯟꯇꯣꯛꯄ ꯂꯩꯈ꯭ꯔꯦ ꯍꯥꯏꯅ ꯐꯣꯡꯗꯣꯛꯄꯁꯨ ꯂꯩꯈ꯭ꯔꯦ꯫ ꯄꯟꯕ ꯌꯥꯕꯗꯤ ꯏꯂꯦꯛꯇꯣꯔꯦꯜ ꯔꯣꯜ ꯔꯤꯚꯤꯖꯟ ꯑꯁꯤꯒꯤ ꯃꯥꯡꯑꯣꯏꯅꯅ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯗꯤꯁꯇ꯭ꯔꯤꯛ 6 ꯑꯃꯁꯨꯡ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯣꯟꯁꯇꯤꯇ꯭ꯌꯨꯟꯁꯤ 2ꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯁꯤꯡꯒ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔꯒꯤ ꯏꯂꯦꯛꯁꯟ ꯑꯣꯐꯤꯁꯅ ꯃꯤꯇꯤꯡ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯏꯂꯦꯛꯁꯟ ꯑꯣꯐꯤꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯔꯤꯚꯤꯖꯟ ꯄ꯭ꯔꯣꯁꯦꯁ ꯑꯁꯤꯗ ꯁ꯭ꯇꯦꯛꯍꯣꯜꯗꯔꯁꯤꯡ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯌꯥꯎꯅꯕꯒꯤꯗꯃꯛꯇ ꯅꯣꯅꯦ, ꯎꯈ꯭ꯔꯨꯜ, ꯀꯥꯝꯖꯣꯡ, ꯀꯥꯡꯄꯣꯛꯄꯤ, ꯊꯧꯕꯥꯜ ꯑꯃꯁꯨꯡ ꯀꯛꯆꯤꯡꯒꯤ ꯔꯦꯀꯣꯒꯅꯥꯏꯖ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯁꯤꯡꯅ ꯏꯟꯇꯔꯦꯛꯁꯟ ꯑꯗꯨ ꯄꯥꯡꯊꯣꯛꯈꯤꯕꯅꯤ꯫ ꯃꯔꯨꯑꯣꯏꯅ ꯏꯟꯇꯔꯦꯛꯁꯟ ꯑꯁꯤ ꯄꯣꯂꯤꯡ ꯁ꯭ꯇꯦꯁꯟ ꯔꯤꯖꯤꯁꯇ꯭ꯔꯦꯁꯟ, ꯕꯨꯊ ꯂꯦꯚꯦꯜ ꯑꯦꯖꯦꯟꯠ ꯈꯟꯕ, ꯚꯣꯇꯔ ꯚꯦꯔꯤꯐꯤꯀꯦꯁꯟ, ꯗꯣꯀꯨꯃꯦꯟꯠ ꯑꯃꯁꯨꯡ ꯂꯣꯀꯦꯜꯒꯤ ꯑꯣꯏꯅ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯂꯩꯔꯤꯕ ꯑꯁꯤꯒꯤ ꯃꯇꯥꯡꯗꯅꯤ ꯍꯥꯏꯔꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯄꯤꯖꯕ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯖꯔꯦ꯫ ꯃꯈꯥ ꯇꯥꯕ ꯑꯞꯗꯦꯠꯀꯤꯗꯃꯛ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯁꯤ꯫ ꯂꯣꯏꯅꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯑꯃꯁꯨꯡ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ꯫